UPSC na lauba Civil Services Main Examination 2023 da Manipurdagi tara mai paklay. Union Public Service Commission UPSC na lauduna sahi sige September taraga mga dagi kunmari fauba pangthokiba Civil Services Main Examination 2023 gi result ngarang commission na laukthorokiba da mai paglabasanggi manungda Manipurdagi candidate tara yawre. Mai paglabasanggi manungda yawri bahi Cruzam Prasanjit roll number 440386 ka pausi asiga telefon da sana kibawari dang mai paglaba candidate singi roll number ga kona na maming sing ngarang numidang atheng bada UPSC na upload tawrak le haida kheng result asida theng na kiba to pa mai paglaba Manipur gi candidate sing de Khetri Mayum DP Chanu Rahul Hizam Haubizam Devasiri Ningthaujam Risikanta M Bikramjit Khumansa Nongmai Kapam Jaljit Konjengbam Donel Kaisam Rupendra amasung Irungbam Meken Nihaire Ukhrul gi bank lut tawba sing thillubani haiba driver ani jail da thajan khre mamang tha ki kuntra da ukhrul gi Viewland da leiba Punjab National Bank lut tawduna lupa crore taraga 9 lakh marfuga manga huran khiba miyoi sing sel ka kona na thillubani haiba driver ani ngarang district and session judge Imphal East na jail da thajan khre court na jail da thajan khraba driver sing adudi sihai kahau fudagi honpam simre amasung sihai khunau dagi stand hop Horam ning makoy ani bu thokdok asigi matang da bank asigi branch manager na file tawrakiba complaint gi matungin na Ukhrul police na lakwat kiba case FIR number 24 clause 11 of 2023 gi matungin na police na fa kiba ning adumoy na magmiyoy ani sige loina bising na phongdok pagi matungin na Stanhope Horambo Ukhrul police na lakna ba khangalak padagi tha asigi ahum da chalubada phajin kiba ning aduga honpam simredi sakhang da basing aduna numidang da yum da laklaga hawdok laga namdun na pukhiba ning makoy animak Ukhrul dagi sihai fawbagi marakta taxi thauba driver sing ni haire